Suba, Manipur Vidan Sabagi, sitting ani legada Nongjumi from Nashidagi Hokre. Hawks na Imphal International Airport asay Bir Tikendrajit International Airport Hainaming on Vada Ayaba Fikre. Naga Framework Agreement ki manungda kari yaurubike haiba ngasi fawbo miyam da khangandana sanari ba lalong singi mayokta Manipur People Democratic Alliance na khongjang sangsilakadori. Manipur lengak na lairaba singi damak yaifa thorong kaya paikalabasu kana lejedraba imung singdadi yaifa thorong singa duki kana ba piba ngamdrei. Bengun Higher Secondary School ki Science Stream ki award po Ozat Harak tabagi mayokta school ki mahero singna Wangoi ZEO office na thamjin kre. Physics ki oinadi Ozat Harak lagani haina ZEO na thajaba pikre. Lilong Kendra ki manung dalai riba pibam soklaba lambi thong sing sembi dabagi mayokta miyam gi oiba mifam pangthoktuna tuan ba warek manga lawkre. Thasigi kunhumdoi gi numidang pung taruk taba matamda Wangoi Police Station ki manung chanba yang thang thong manakta gari na thonglambadagi Ras Medicity dalaikan rakiba mongsang gi melekai dagi maibam sanjit ngasi laikidre. Thogdok adu da senaba gari Wangoi Police na fabiu yadabagi mayokta JSC semkre Chief Minister da memorandum fishin kre. Matam kuina lepduraba matung mamang thagi kunthra dagi hogduna hapta amada anirak Manipur gi tongan bampham singda karak ngiba maukaitel hayingsu wangkai angom lekai da leiba the World United Youth Club ki ground da karagani haina mau inen Imphal ki president P Loshana phongdokre. Assam ki Guwahati da leiba 60 LPG bottling plant private limited ki makha da leiba Bharati Gas Service ki anoba masalo singa mangasi Imphal da su hangdokre. Propagation of bamboo and its utilization haiba hiramda district level workshop amangasi Jiribam ki Babu Parada leiba PWD Guest House ki conference hall da pangthokre. Nambol Kendra ki manung chanba Naurem Melekai da Panthoibi Farmer Club Naurem ICICI Foundation kusam nana sinduna numitare ni chumna chatharkiba fisheries training program ngasi loishin kre. Training ni fuhum doida certificate sing kusina kre. Tengnokpul Police Station ki manung chanba Giant Village manaki Pangbulda nupa amagi asib haksang ama leirambadagi police na lokalaga Jenims ki mokta thamkrai. Asib haksang adu Munhoi Village dagi lamin thang bai-fai sahi kuntarung ni haiba kang mangamle. BJP Nambol Mandal na sinduna India ki oina miyoi kun khangatuna pikiba National Youth Award 2013 amadi 13 ki award phanglakrabi ulogdagi masagi sahi 18 dangai ribi Momota Thongnongjam Harautayam okre. Hasigi mapandagi Taramathoi fauba Delhi ki Talkotora Indoor Stadium da sathakiba Taramanga suba All India Independence Cup International Karate Championship 2018 da Manipur gi oina saruk yaru amadi medal lawraklaba Thoubal Saban tongmadagi sanaroi manga da asam khudol piduna pungning thogat kre.